खुरुमजरी इमेज पाउदम मियंग ताबिरबा ख्वाइ पुनमकु अहानबदा खेत्रिमे मोनिंद्रोना तरामनो ओक्चरी ngasiगी मरुइबा पाउ मणिपुरी गवर्नर अमदि चीफ मिनिस्टर ना चैराउबगी याइपा पाउजल पिरकली मफम कयादा टेंगबांगी पोलम यंथोक लखी अमसुंग सरकारना लॉकडाउन मखा चत्तबा दरकार लैरी हायरेगा ngarangna karigi lockdown komthok kibano haina hanagi chief minister na hangakli हौजिक ngасigi mapungweba paw amuk lobirasi Hindu lining satpa maitai singi anoba chahi hobagi chairaubagi kumhaina lakpada Manipuri governor Dr. Nazma A. Heptulana lamdam asigi miyam da yai papawjal pirakli numit asina lakpada aikoi pumnamakna ingba chikpa santi leiba nuai yai paba hiram khudimukta kumang chawsinabagi wakal mangda thamlaga changsanduna pantungpham phangnaba honasi amadi anoba chahi sina lakpada State asi amambadagi anganbada puraktuna afaba tunglam chatma purakpa oirasunu hairi hayeng chairaubai kumhaina lakpada Manipuri chief minister N Birenasu Manipur gi miyamda yaipa paujal pirakli numida sina lakpada lamdam asigi miyamna COVID-19 sandoraktanaba angamba thakta section thorang lokot pinaba amadi laina asi sandorakpa thingnaba amata ngairaba maroiba pambai ama oiriba social distancing in niom ngakna chatpiduna miyam punbidanaba Hongdorok Lona, Tormasi, Yum the Pangtokuna, Asway Angam Yaudan Lebinaba, Apple Torokli. Masiga Lona, Ekoi community Amadi Miam Kanabohonabada, Ekoi Pumna Magna, Taudang, Lominanaba, Wasak Laura Si Haina, Chief Minister Yipaujal the Pali. Health and Family Welfare, Law and Legislative Minister Elzente Kumanasu, Chairau Bakumhaina Lakpada Yaipa Paujal Pirakli. Ministry Paujal the Palibadi, Numitasina Lakpada Hakchang Paba, Apun Saktam Purakpa, Santi Labor Lamdam Amapurak Oerasanu, Amadi, Coronavirus Lena Sandoropagi, War Malem Pumbada, Lockdown Chataringi, Matamasida, Ishona, Equi Punmaku, Tauzan Bibo Oerasunu, Hybagalona, Asigumba Yamna Tawai, Wanaraba Matamasida, Miam Punamana, Sarkana Matamatamgi, Oina, Miam interest, Pirakliva Pautak, Amadi Togo, singing Yomga and Tapiduna. Aikoi isani isabu kudong thibadagi ngaktukna leisi hairi Malem pumbada paksana sandorakliba coronavirus COVID-19 mayoknanaba India sinmatungna lockdown tawkibana maram oiraga sana thangnabagi awaba mayoknariba aikoigi samaj asigi khwaidi hena sothna leiriba miyoi kharadang oirbasu mateng pangnabagi pandamda Lions Club of Kaksing Greater District 322 Dina ngarang April ki tang taramathoy dagi hoduna Kaksing gi ward taranthoi gi manungda leiba khwaidi hena kudong chadaba imung sing khangattuna chana thakna bagi polam sing yanthokpagi thabak chatharakli chana thakna bagi polam asi ngasina Kaksing mayai lekai Kaksing morangthem lekai Kaksing chumnang lekai Kaksing wairi Kaksing kunyai lekai Kaksing ningthau lekai Kaksing sumak lekai amasung Kaksing irumapalda leiba khwaidi sothna leiba imung singda Cheng kilogram mari alu kilogram ama amasung hawai musori kilo tangkai amam yantoke Amaromda Turelwangma Young Learners Association Tuailana Club asina konba area da khullalaga tangjaduna nomagi tara tanduna hingliba music amadi nan manipuri yaruga barada leiba amadi mayumda hatpangamudana wana leiba music da club ki magai dagi Chana Bakcheng Amadi Insang Kara Mui Kuntreta Nasi Yanthokre Lonana Club Asig Manung the Leba Hena Kudong Chadaba Imung Singasu Club Ki Makedagi Angamating Makatana Panki Gani Hairi Sena Youth Trust Kaksing Wadi Senapati Lekai na Kaksing District Ki Manung Chana Leba Kaksing Wadi Senapati Lekai area da Leba Kara Hena Sotaraba Imung Kun Mangada Gaura lining Satpa Singi Chairau Baka Mari Lena local Gi Cheng Miko ki matung ina yanthokre amasung
Haikakpopi da leiba Mission Blind School da local cheng bag ama amasung Hawaii chini amadi acha atak sing tengmang khrei Amaromda Kaksing Laitagol Lekai da leiba yumthong chani kunda Laitagol lamjing balup Kaksing Laitagol Lekai na cheng Hawaii alu kobi acha thau yauna chana thanaba mathen tara yenthok khrei Lockdown ya awaba marga sida chairau baga mari leinana Kaksing Laitagol Lekai da leiba naha singna amasung miyoi singna khaigat naba senfam dagi chana thaknaba polam sing lengang na piriba social distancing ngaktuna yenthok pani hairi Laitagol lamjing baluki thomi singna Mission Blind School Haikakpopi Backward Development Services Kaksing chumnang chalaiba nupi macha singi oiba orphan home amasung Kaksingi tungan ba mafam singda mathau pangtoliba police personnel singda makhal mathel gi acha atak sing yanthok ki hairi Palel Gram Panchayat ki Pradhan Mohammad Mukimuddin na ngasi COVID-19 na maram oirga lengang na thamlak liba lockdown da awaba kaya mayok liba Palel Gram Panchayat ki manung chana leiba yumthong lising ahum ga chani marifuda chana thakna ba cheng thum thau alu na chingba polam sing koina chatuna tengmang pikre Tenopal district ki chingi manung hanjinan leiba Kwatha village amadi Kwatha Khunau village anigi khunja singda sapam gram panchayat ki pradhan S Rameshwar gi mijeng makhada sapam ranjuna luchingba team amana haiba village ani asida chatuna ngasi alu acha thau kobi thumna chingba chana tharum polam sing yanthokre Amarom dasu Thawal district ki Langathel gram panchayat ki ward number 10 gi member Moirangthem Memthoina mahaki ward adugi manungda leiba imung singda alu thau amadi acha athak sing yanthokre Hauzik sagalakpa amadi nong tadabana maram mafam ayambada leiriba turel amadi pukri sing ising kangkibana maram oiduna khabok kendragi miyam amadi anirak lokpi tawriba lawmi singdasu awaba kayamaru mayoknarakpa maramna ngasi water resources department ki staff sing yauna BJP Manipur Pradesh ki former vice president Thokchom Jadumani na hakthina na chatuna Mapithel Hills range leiba Mafau Dam Thawal Dam amadi Nongpo Kaithel Manbi da leiba Thawal barrage dagi ising puraknaba yingsin khrei yengsin khongchat aduga mari lenana TH Jadumani na phongdorpada hauzik coronavirus ki laichat na maram moidun awaba kayamaru mayok naringi cherak asida khabuk kendragi praja mayam amana ising phangdaba gi awaba mayok narakpa lawmi sing makokta khut hapnarakpa amadi san phawba ising thaknaba lektabana miyam gi damak department ga loina ising gi phibum yengba lakpani hauzik leiriba ising gi level asidagi fit tara phawbudi thaba yabagi changda leiri maram aduna department asu hauzik leiriba ising gi phibum asidagi kitang hena thabiba yabra haibudu yengbiraga khabo kendra khakta natana Thawal district ki praja ayambagi awaba amadi san phawba ising thaknaba leitriba si kohon birakani haibagi thajabasu thamli haike ngasi khongchat aduda water resources department ki Thawal circle number 1 gi superintendent engineer Remnei Alimmai Thawal project division number 1 gi executive engineer H Ibomcha Sharma division number 4 gi assistant engineer I Ranbir Singha Thawal project ki SO CH Roshan Singha amadi Khabok part 1 gram panchayat ki pradhan nominee and lakpa Part 2 Gram Panchayat ki Pradhan S. Opendro amasung Part 3 Gram Panchayat ki Pradhan nominee M. Manglem Jawsu Sarugyaki. Adu sidagi singji thabadi hore engineer singna du thari sim thakta mukka hena khaitang yamna thabiraga khoigi leiriba mayamgi Thawal district ki thadu jai kendra khakinatte punma Thawal district ki oina sing lakadabani adu ne khoigi sing wariba mayamgi sing wariba san phobi sing thakpa phangriba cherak sidai khoigi COVID-19 ki cherak sidai khoi sumai to departmentally khoigi adiga gi kendra gi leader sing loina laksabani tu ne khoi makha tabade khoi department gi engineer sing su sing ji thabi gi ne habi asadu thammi adu ne khoi sing soil thaba tharib jang ji hena thabi reni haina thazu thammi habi sina thamjeri Congress Legislature Party ki luchingba hanagi Chief Minister Akram Ibobina hai
COVID-19 थेननबा लॉकडाउन नतना अतोप पांबई अमत लेते हाइना हफ्ता अनि हेना लॉकडाउन तौदुन लेरगा ईस्टर अमदी चैरावबगी नमादा ngarang लॉकडाउन हांगदोक्तुना मियाम चिकना चाइरबा ngamdana तिरन खिबादु सरकार असिदा कनाना पाउताक पिरतपनो सरकारी कारब पॉलिसीनो हाइबदु लेंगाकना पाउखुम पिगदबनी वाफम असी ngasi माकी बाबू परादा लेबा क्वार्टर द पांथोकपा प्रेस मीट अमदा ओक्रम इबोबिना पुंगदोखिबनी माना मखा ताखिबदा लॉकडाउन हांगदोक्प तारबदी मियाम द मांगजुंगना सोशल डिस्टेंसिंग nganaba matik chaba thorang lapatkadabani लॉकडाउन हांगदोखिबा मेडिकल डिपार्टमेंट तौरिब्रा करंबा एक्सपर्ट तौरिबनो संदोक्कदबनी करिगुंबा लाइबक थीबा अमदगी लाइना संदोखिबा तारबदी कनाना दायित्व लौगदौरी सरकारना लॉकडाउन मखाताना चथबा दरकार लेरी हायरेगा ngarangiduna karino arthana karino thawong adu north east ki karamba state ta tawkrabage khudak ki tawning bata tawba ekhoina yengduna leiroi prajasing apangbani khanmani World Health Organization of Hauba Laina Asibu Tenanaba Pambaidi lockdown natana atay lekti haidana Laina Asibu Hanba Sandukiba China gi Wuhanda tha ani lockdown tawduna Laina Asi tapnatana phan kibani lockdown da miyam na khamting na war matamasida karwoda chana thakna pusilakpagi mahutta kwamana pusilakibagi mapu kanano huranba adu FIR challaga hekta bel da thadokpi haibadi tabada waba wafamni haina okram ibobina phongdokki ngarang sina hatta ani lockdown complete lockdown tawraga ngarang si thadu ibse government si da kanana advice tawi government is responsible government answer pigadawne ba medical department na mase manipur se corona virus lagi free oire relax tawba yarani easter sunday gi serau bagi thadokpa yarani na kanana no cabinet ta puthoga briefing tawba advice tawba kanano medical department na tawribra kanana tawribno ba kanagi mafam ko pauna bazar tham mafam khudim da tawribse masjid da karimba live thiba yauram na spread tawramba targati kanana daita lawni government ki policy karino government ki kari policy no government na masi khumbira kadabne maseba Hayeng April ki tang tara humdoida gaura dharma chatpa singi chairauba numitta mahausadagi chatabi ama oina hingdagi hauraga miyamna magi leijaba hai lei Narasinga Thakur Katchabadu and the Chahi Oidadi Malem Yoiba Atoba Lighted Lakpana Miam Tinbagi Ayaba later Cherawa Nimik Yukta Miam Punamana Ayaka Nimba Polam Sing Isagi Chumang Mangwanda Isorging Sodan Kapu Haina Narasinga Thakur Seva Committee Amasung Mandirgi Seva Chadiba Brahman Yaurga Munna Khana Matunda Firep Laure Haina Narasinga Thakur Mandir Development Committee Kaksing Chol Amanafundur Lay North East ki oina Manipur da han boina coronavirus COVID-19 positive oibadigi Jennings Hospital lain lakhiba thamaiban lorungpure lekai dagi bhimi ningombam ahumlak test tawbada negative oikiba du ngasi Jennings Hospital lagi discharge tawkre mangas ngasi nungtil pung ama makhai rom tabda mangna leiriba Jennings ki ventilator dagi hospital asigi ambulance amana mayunda thilakhibani thilakhiba adu da doctor ama staff nurse ani yauna PPE uniform setun thilakhi Jennings ki director Dr. Bimona Phongdokibda Bimi Hayeng Chairau Bagi Thorom Mayumda Yawa Pami Haina Phongdolakpadagi Jennings ki COVID-19 Thananaba Leiriba Core Committee Amadi State Surveillance ki Apunma Mifam Ama Ngasi Ayupung Tararom Tabda Pangtoktuna Kopna Khanaram Tungda Mahaku Discharge Tawbagi Ayaba Pikhibani Mahak Discharge Tawkrabasu Nimit Tara Marini Home Quarantine Tawtuna Mapan Thona Tongana Legani Quarantine ki guideline copy abasu mahaki apokpada kusinakre nimit tara marini ki manungda mahak janim ta laktuna aroiba test ama tawkigani haidi bimi naba phadun mayum halak le tabadagi thamaiban kendri MLA Joy Kishan mahaki mayum da laktuna harau nuaiba phungdor ke manu naba pharakhiba si thamaiban gi natana manipur gi choktok chaningai ni asigumba laina na nab miyasing miyam na lana sandok pibagi mahutta miyam changduna fanaba hona minasi haina Joy Kishan phongdok kibagaloina mahaku fanaba hona kiba Jennings ki doctor sing thagar pa phongdok ki India pumbada chathariba lockdown Manipur gi mapanda leiriba mahiroi kaya awaba mayok nari hairi
ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯃꯐꯝꯗ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯕꯦꯡꯒ꯭ꯂꯣꯔꯗ ꯍꯦꯒ꯭ꯔꯦ ꯅꯒꯔꯗ ꯅꯔꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19ꯒꯤ ꯂꯣꯛꯗꯥꯎꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯗ ꯊꯣꯛꯄꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯑꯃꯗꯤ ꯂꯣꯛꯗꯥꯎꯟ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯁꯨꯝ ꯃꯈꯥ ꯁꯝꯊꯔꯛꯂꯒꯗꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯃꯨꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯅꯕ ꯂꯝꯕꯤ ꯑꯃꯇꯪ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯕꯦꯡꯒꯂꯣꯔꯒꯤ ꯍꯦꯒꯗꯦ ꯅꯥꯒꯔ ꯑꯦꯔꯤꯌꯥ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯔꯁꯤꯡ ꯇꯧꯗꯨꯅ ꯂꯩꯖꯕꯅꯦ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯗ ꯃꯇꯝ ꯆꯥꯅ ꯊꯣꯛꯄ ꯐꯪꯖꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯒ ꯆꯞ ꯃꯥꯟꯅꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯖꯔꯛꯂꯤ ꯄꯨꯝꯅꯃꯛꯁꯦ ꯄꯥꯕꯨꯡꯅ ꯎꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯊꯣꯛꯄ ꯌꯥꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯁꯤꯟꯕꯤꯔꯛꯀꯅꯤ ꯈꯟꯗꯨꯅ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯅꯆꯥ ꯑꯣꯏꯕꯁꯤꯡꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ MLA ꯐꯟꯗꯒꯤ ꯂꯨꯄꯥ ꯂꯥꯛ 15 ꯀꯥꯏꯊꯣꯛꯇꯨꯅ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯣꯛꯗꯥꯎꯟ ꯇꯧꯗꯨꯅ ꯋꯥꯅꯔꯕ ꯃꯤꯌꯥꯝꯗ ꯃꯥꯒꯤ ꯑꯦꯁꯤꯁꯤꯡꯗ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ 40 ꯖꯤꯔꯤꯕꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯅꯁꯨ ꯀꯦꯟꯗ꯭ꯔꯁꯤꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ ꯃꯣꯍꯝꯃꯗ ꯑꯁꯐ ꯎꯗꯤꯟꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯔꯥꯛ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯣꯠ ꯆꯩꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯍꯤꯜꯘꯥꯠ ꯄꯥꯠꯆꯥꯎ ꯆꯝꯄꯥꯅꯒꯔ ꯗꯤꯕꯣꯡ ꯀꯥꯂꯤꯅꯒꯔ ꯕꯥꯕꯨꯄꯥꯔꯥ ꯗꯤꯕꯣꯡ ꯈꯨꯅꯧ ꯆꯟꯗ꯭ꯔꯄꯨꯔ ꯑꯃꯗꯤ ꯂꯝꯇꯥꯏ ꯈꯨꯅꯧꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯌꯦꯟꯊꯣꯛꯈꯤ ꯄꯣꯠ ꯆꯩ ꯌꯦꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯐꯥꯔꯃꯔ ꯄꯤ ꯃꯅꯤ ꯁꯤꯡꯍꯅ ꯍꯥꯏꯈꯤꯕꯗ ꯃꯥꯂꯦꯝꯒꯤ ꯁꯥꯊꯤꯔꯕ ꯀꯣꯚꯤꯗ-19ꯒꯤ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯌꯦꯡꯗꯨꯅ 43 ꯉꯥꯛꯄꯤꯒꯅꯤ 40 AC ꯖꯤꯔꯤꯕꯥꯝꯒꯤ MLA ꯃꯣꯍꯝꯃꯗ ꯑꯁꯐ ꯎꯗꯤꯟꯅ ꯖꯤꯔꯤꯕꯥꯝꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯂꯨ ꯊꯥꯎ ꯑꯇꯥ ꯊꯨꯝ ꯑꯃꯗꯤ ꯇꯤꯜꯍꯧꯁꯤꯡ ꯑꯁꯤ ꯄꯤꯕꯅꯤ ꯃꯁꯤꯅ ꯑꯅꯤꯁꯨꯕ ꯐꯦꯖꯅꯤ ꯑꯍꯥꯟꯕ ꯐꯦꯖꯗ ꯆꯦꯡ ꯌꯦꯟꯈ꯭ꯔꯦ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯐꯪꯍꯧꯗꯕ ꯂꯩꯔꯕꯁꯨ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ MD ꯑꯁꯥꯕꯨꯗꯤꯟꯒꯤ ꯇꯔꯐꯇꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯑꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯊꯥꯎ ꯊꯨꯝ ꯍꯋꯥꯏ ꯑꯇꯥ ꯇꯤꯜꯍꯧ ꯑꯩꯈꯣꯏ ꯁꯤ ꯁꯦꯀꯦꯟ ꯐꯦꯁ ꯑꯣꯏꯅ ꯌꯦꯡꯖꯕꯅꯤ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯃꯐꯝꯁꯤꯒ ꯌꯨꯝꯊꯣꯡꯒꯤ ꯆꯦꯡ ꯌꯦꯟꯈ꯭ꯔꯦ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤ ꯌꯦꯡꯖꯕꯅꯤ ꯁꯤꯒꯤ ꯉꯁꯤ ꯌꯦꯟꯖꯕꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯩꯈꯣই ꯍꯌꯦꯡ MLA ꯈꯨꯠꯊꯥꯡꯗ ꯂꯧꯔꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯉꯝꯅꯕ ꯌꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯔꯤ MLAꯒꯤ ꯇꯔꯐꯇꯒꯤ ꯑꯣꯏꯅ पंजाब की पाटियाला डिस्ट्रिक्ट की इंसान नापी योनबा कैथेल अमदा ngasi ayuk police officer amagi makut kakre aduga anina asopan nangkre police na haikibda ayuk pung taruklom tarakpada lockdown phajana chatharibra haina yengsinba tholakpada thawdok asi thokibani covid-19 outbreak matungda mirei baktagi halakpa miyoi lising kaya yengduna पंजाब tadi lockdown asi me ama phawba sangdokrabani इंसान नापी योनबा कैथेल अदुदा निहांग कोबा लाई लाइसोल कांगलुप अमगी मियोइसिंग पुबा गाड़ी अमा थौजिलपदा पुलिस दा मखोय अदु कर्फ्यू पास पाइब्रा हाइना हंगनब खामलुबदा मियोइसिंग अदुना अटैक चथरखिबनि हाइरी अटैक तौला मतुंगदा मियोइसिंग निहांग गुरुद्वार साहिब चेंचिन की स्पेशल ऑपरेशन ग्रुप की मियोइसिंग जाउना सिक्योरिटी फोर्स सिंगना सरेंडर तौनबा अटैकर सिंगदा हाइखी लोकल सरपंच नलुचिंगबा मेडिएटर टीम अमा मफमदु चंगचिल्लबा मतुंगदा अटैकर सिंग अदु सरेंडर तौकी मखोइदगी थांगसांग अमसुंग थांग सुरी कयासु फगतकी हाइना पंजाब पुलिस चीफ दिनकर गुप्ताना फोंदोखी बखुत कखरबा असिस्टेंट सब इंस्पेक्टर ऑफ पुलिस हरजित सिंहबु डॉक्टर सिंहना ऑपरेशन तौकी हाइरी कोविड-19 न सोहलबा इंडिया की मफम सिंग अंगांगबा कोमला मचु अमदी असंग मचु की लाइट सिंग सिनदुना लेपा असगी मैप अम सेमगदौरी ngarang chief minister tara humdoiga video conference khutangda meeting ama toro matungda prime minister narendra modi na lockdown makha chathakigani haibagi ingit pikhi adumoina mak mafam kharadadi lockdown komthok kadori hairi covid-19 na sohon riba district samri gi mahut asangba machugi zone agandi case tara manga dagi tathna leiba mafam dubuna komla machuna oigadori aduga covid-19 case tara manga dagi henba mafam singdana angang बमचु सिजनगनी हाइरी हौजिक अरोइबदा मरोइबा पाउ अमुहना पिजरी मणिपुरी गवर्नर अमदी चीफ मिनिस्टर ना चैराउबगी याइपा पाउजल पिरकली मफम कयादा टेंगबांगी पोलम येंथोक लखी
अमसुंग सरकारना लॉकडाउन मखा चथबा दरकार लेरी हायरगा ngarangna karigi lockdown kongthokibano haina hanagi chief minister na hangakni ngasigi damukta di image pawdam pijaba matang asilosinjari miyam amuk khana khurumjari